Malemnganba Meehat Yaningdabagi Jac Semkhre Meehatpa Puthoktriba Phaoba Asiba Hakchang Loukhiroi HAINA Jac AMADI EMUNG MANUNGGI MAIKEIDAGI PHONGDORAKLI Ngarang numidang pung 3:30 tarakpa aduwaida Kakching Police Station gi manung chana leiba kaidak amadi Tezpur faungnariba lambi oiriba kaidak Muslim makha lekaida sakhangdaba singna nongmaida kaptuna hatpikraba Chingakham Malemnganba chahi 82 apokpa Chingakham Parizat Meitai Tezpur awang lekai degi Meehat adubu Yaningdaba phongdoktuna ngasi lamdam adugi miyamna Jac ama semkibaga loinana wakat mifam chathakre Meehat aduda chenaba sing Puthoktriba Phaoba Asiba Hakchang Loukhiroi haina laukthokre Tezpur mayai lekai primary school ground ngasi miyamgi mifam ama pangthoklaba tungda Joint Action Committee Against the Brutal Killing of Chingakham Malemnganba Meitai kauba ama semkibaga loinana lamdam adugi miyamna saruk yaduna wakat mifam amasu mapam adumaktada chathakre wakat mifam aduda saruk yakibi laikidrabagi machanupi ahal she thoithoibi chahi kunipana hai ngarang mahaki apokpabu minungsi leitana hatpikiba adu ngaihaki ningai sangdanabagi hatpiramba nate hatki yaung lambida ngairamlaga hatkiba Meehatni leibaki mari leinabasing amadi ibung ipa khudingmakna Meehat asigi asengba langlalangjin puthokpiyu mahaki apokpada tariba khudongthiba asi lamdam asida leihoriba kanagumba amagi imungdasu tarakpa yai leibak asibu hingbada safety sugoi oidraba leibakla mahaki apokpagi langlalangjin Puthoktriba Phaoba Asiba Hakchang Loukhiroi Meehatpa nakoisu natungnacha mama mapa leitrabra minungsi haibadu nakoigi thamoida machet ama Phaoba leitrabra haina su phongdoki JC convener E Ratan Kumar na phongdorakpada Malemnganbagi Meehat asigi amna hakchina lawi manipur lengakna su tha asigi 13 Phaobagi manungda Meehat asigi langlalangjin puthokpiduna chenaba sing fagat piduna chapchaba logi oiba chapchaba chera khudimang pibiu maduna trabadi Asiba Hakchang Loukhiroi numit asi Phaobada Jac na taliba demand asi lengaki mari leinaba singa thabak oina onthok piraktrabadi makha tarakpada makhal makha kyagi khongjang sing changsinnaba so sem saduna leire haina phongdokhi loinana Malemnganbagi leihoriba imung manungda security protection pibiu haina appeal torakli amaromda Jac amadi imung manunggi mihut singa chief minister ga unaduna memorandum ama pisinkhre chief minister gi maikeidagi imung manungda achumma wayal fanghangani haibagi thajaba pirakre hairi Mana maram panale reso party singna mangon advice TV pokta TV ve ai natraga namma warning TV ve ai natraga makhong na mukhta kapi ram adu natuna pura la de tanto use kairak da chura koro leina pung tara duai da thoki bane aduga ma chura koro nyaru ma imphat chane na sekhi bane ba adu nong che kanna lakoi da ina phone dawe nangbo ba nong mana maram panale reso party singna mangon advice TV kana sia kwasi ba sari longning de kapam yu nong mai machan ro de ga simatam de so ko haramagi ko daban bren go holding amagi ko haram ta de masadi ma de have de ma so famous ora sa de to ma kan no phaktu me amara power me de magi maru se masan te na khali wakanda mai ma ko word ngi ko bru adu de thodo ko le te na khali ma thika na bo khona ba thika ma chanya na bo khona bo le te ma si kanu bo gadra akogi khude bo gadra moi sinda bo gadra ha ba de na tangdang mo di khangmo ngamje adu fu sumnagi masigi matang se di akogi yawoloi te anatrang na police na mana lalamaga mo sapjana tiket piba habeda ma yi mota sana padu Asiba Hakchang gi lokum pam de ya golon makhan to amale ri mohne so moino boy ga so kari mara lengi na habetu de phongdo ani na traga moina thena ni ya de police department na punna ya golon kam bok punna thek pam kairak da chura koro leina pung tara duai da thoki bane aduga ma chura koro nyaru ma imphat chane na sekhi bane ba adu nong che kanna lakoi da ina phone dawe nangbo ba nong no bom ma makai la nang lak ti bran ha kai nu ma ngang ji bo nong la kai ke dau hai no lak ku di lak to re ma chi hyang lam gi bipil loi du ngai ri na hai ra ga ma je lei re du ga nimita ga pung kaya no du di ngaudre aina nang wa nang kai yo ra ge de ai kakching yo re an hai aina ngaro leite na hai kan da mana ai di sura koro nyaru buni na hai di sak tu saning dre na ngaro leite di na
ai nangi ngaro du leiraga ai lage ko na hainaraga ai na ngaira leibeneba aduga ngang leiraga asida ngang ama mui sa leiba chalu bagi noi kai chalu na waki sa lei thorakpani adudi sikakalo tongjena laga moi angang duna tongi bangang dana khoi gi bolinda phone tawre ye baji do simaina nongmaina kapa mena ma da dum share tawre ko dum share tawre do hausi thoiba thautok sigi ni humi leiba hantak maraki ona di kemta leite ba ko kemta haram da leite ona khangba kemta leite duga ma se hantak ni humi si phal up down chat leba thabaki chat duga sum nungai jata ba haya gadi akoina khangau ba haitare akoina khangau ba babaga luna tina ba ogera ma ogera nungai na da ba atagi nungai sangdana ba yena khona ba mayam layega su mi amadi pusi se kaita oina khanda bida sa thang happy gi type ta jumaina ke haitare atamna na hat pa se CDM nungai jade safety su oi draba laibak la haina wahang na ju hange duga baba sa yam na thabak chapara budi hoi lamse ka no to banina du mathanda yam ba chatle ado tawri ba po se yum yoramdai labi dane pa ko yum yogodor ba lambi khaji khatanga kan dani kaksin yo ko bauti ima ga wari sanari yo en hairam ne aduga yum yoramdai ge lambi da thok pa ji da gari ji already hana leiram ngai ra leiram ro po ne habise ko chingna ba le je habidi adai da leiram mi sing da thongdok tu thokane di khangba na traga su gari to hana adum haidi thongdok si da thui ba uhoba gari se khara adum uhoba yauna re haitare khangida adumaina leire aduga khara ningai sangdana ba haidi moina gari se khara launa khona ba tawraga tawna ba dagi man thona ko da dum kapam bane kashu yamna chena ba matam na te ba tasengna sauna ba dagi khana ba dagi khulai je tha na tha bana te tasengna hat lage na khallaga intentionally direct lak bane aduna baba gi asiba hakchang je akoi lawba ngamjagi roi